tabiriba mayam pumnamapu Bidalasmina Taram Okchari. Hozik Paul Sandok na Pizari. Bom langsinduna aki akang pi bagi mahutta warisana duna yanaba pura uhaina Uripo Kumantiam Laikai Development Organization gi General Secretary Anobam Arun Kumar Sarmana appeal taurakli. Rimski Director A Santagi Uripokta Leiba Mayungi Geta Sakangdaba Singna Bom Langsillambagi Maiyokta Laikai Adugi Mayrapai Bising Amadi Uripo Ahantiam Laikai Development Organization Anina Sinduna Ahantiam Laikai Community Hall da Pangthokba Wakat Mipham Amada Arun Kumar na Hai Lengak Asi Santi Pami Yanadaba Kongai Lerabasu Masagi Waris Sanaduna Yanaba Puraknaba Honabiu Maduna Tabada Miam Tin Mamafamda Bom Langsinba Asi Kaya Amasu Thokre Adubu Makatana di Asigumba Asito Bigano Asigumba Togdo Kaya Asina Lekai gi Miamda Aki Akang Pohan Bigano Haina Fongdoki Wakat Mipham Aduda Saru Yakiba Singna Mirakta Bom Langsinba Yaningde Miamda Aki Akang Pigano Haiba Kolau Kaya Sulauki Kaida Yambasing Rimski Director Ubiri Yum Sidashida Nahan Bom Langjan Biramdana Amato Virame Nahan Nungdangda Ado Sidashida Chenabiriba Sangstan Kangde Ama Kangde Masina Koyaring Mirak the Bom Langjan Bivitavaka Viganu Yanadaba Kongai Biragasu Masi Masaga Tana Viraga Yanabu Bira Haina Ningsing Jerry.